Hi mayam, Sonia's Kitchen da Sonia na mayam bu amuka taram na oksari mayam. Ay matam kuibe matung da ngasi blog masam sajabani mayam. Do mayam ay ngasi akoy jumsi manakta building sari ko aduna jam langi langasu aina video masam tang hapsa gyana semjabani mayam. Ay kuire blog thangacha daba ay gi comment problem oibadagi aina comment pi base jada badagi aina asum tanna video se semja da bani mayam ado hujikti comment do khak jare ado pining e video se amaka semning e aduna video semja bani mayam ado mayam puna maktai nang haji semja ri base manipur dagi akhoi ozana paurabi dagi posai khara happy rei ado mayam da uchaning mankhina aina video se semja bani mayam lang di khara lange mayam warau bigano sau bigano mayam na ai channel sibu nuksibiduna support tobiu mayam ado aina comment se tawda banina comment se tawbada chatta banina ai gi viewers ti jamli e ado watch time so jamli e ai gi channel monetize tawbadi yarabani 1k lalabani na mayam ado watch time leitabnina channel di monetize tawjadiri mayam ado mayam ki support ki mathau tai mayam mayam na support to view ai channel sibu ai channel monetize to jage mayam ado khoi ozana manipuri kai happy rei do uchage ozana kai hapoge hangi do aina asigadi loina phangi phangdaba posai do hai khare aina loina phangi aidi bori su asum available oire soibum do khara phangba wai aduna aina ozada happy ro hai gi aina panjaba posai khara ozada hai khare do oza singna nungsibiduna happy re orabi dagi khoi ozana do mayam do ucharake mayam do mayam ai channel su mayam na support to view do mayam na khalam ngani aina comment tawdaba dagi aina video se yengdra mare aina ai puna makki video yengjai puna maktai sum support to jai comment problem oibadagi comment chatta bani mayam do hujikti comment chatle adugai aina harauna video se semja bani video thanga charak pani mayam ozana kai pirake do ucharake yengminasi mayam siga jingbiu posai singdo asiga leire kai no ucharake sekmai ngari leire sekmai ngari pire asiga sekmai ngari leire asiga khwaide hauba khwaide atangba akhoi sigadi phangde asam dadi asi muka nga jaiba jadra muka nga jaiba se bibire akhoi ozana ado yamna nungsi akhoi manipur de thabira ini kangsoi saba so hawrani ngari se nga jaiba se ko nga jaiba se leire muka nga gini aina muka nga hapiro haidana muka nga hapirak pani atai su kai hapoge hange aina jarani haire adugaidi asiga soibum leire soibum so happy rei mayam ado soibum do ucharake ase laiwa so happy rei laiwa gi soibum si laiwa ni mayam jengbiu mapum moina siembado si laiwa gi so happy rei sina laiwa na taba pagi soibum do adu so happy re aduga gidi bori di leiri aduna bori hapa no haire somda achapot leire si singse achapot ngatani achapot so happy re kangla bujia ni mayam yengbiu kangla bujia thapna leira su manipur dagi ima leibak manipur iramdam kanglaipak tagi asi thabirakpa posai hingse aina udning man giduna mayam da ucharakpani mayam nungsidro asmaina thabirakpa kase jam nungsi akhoi ojabu jam thagachari isesu do aigi ada leiriba oja singdo jam nungsi isinau mayam oja sing mayam jam nungsi si akhoi paurabi dagi akhoi ozana hapirakpani haurani hujikti kangsoi su haurani irombu su haurani
ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯉꯥꯔꯤ ꯉꯥ ꯑꯖꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯋꯥꯠꯂꯤ ꯁꯤ ꯈꯦꯠꯅꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ इसिंग प्रॉब्लम होई तवीरा ngari se chambagi ising dei ama duna tawira kamai toiba mahau se jam manade nga ajai basu sumaina nga ajai ba yam phajaba nga ajai ba koi sigadi phangde yam tang mani si se ko mayam khoi asam gi chinau si se kg da lising hen bani lising ga pi bani se happy da ini jingu sidra asini thapna le su nungsina bai se mayam sumaina ko mayam punamak nungsina na leimina si mayam ado mayam ai mayam da posai do ucha hare asiga ajwana happy ra posai mayam do mayam na nungsi bidana ai channel sibu support to bu mayam punamakku nungsi ba phongdok chari Sonia's kitchen na mayam bu amuka hanna thagat chari mayam punamak matang asida ingasigi blog ti asiga loi senjarage huji mayam da ngasigi di matang siga loi jare haijare ado mathang amuk ai video thangat pa haujarage mayam na support to bio nungsi bio ado mayam punamak ai comment ja chat padagi yam harau jare mayam ado ngasigi di matang siga loi senjarage mayam thank you